Anoba Langongi Lengaklon Haibatimda, Manipur Youth Lake Mayona Sinduna Ngasi, Kurai Chairen Tongda Leiba Chanura Lekolda, short film competition ama pangthokrai Thoramaduda retired IAS Arkinimai. Mayol ki Chief Advisor Longzam Ratanamadi, President Koizam Suresna President Member Singwena Saryaki, Thoramaduga Mari Lainana, Manipur Youth Lake Mayol ki General Secretary Tongbram Naradayana Hai. Anoba Langongi Lengaklon Haibatimda, Mayona Sinduna Ngasi Pangthokliba, Ahanba short film competition asi maruaina, Aikoina Mikhal Matamda, Chaksa Hizana Ruba, Sel Lauraga Isagi Botka Mantikna Ruba Kayasina, Ngasidi, Aikoi Hogat Pangam Loidabagi Pibam Amada, Puthaduna Laibani. Mikal haibasi apaba mihut amabu luchingba ama oina khanabagi tanjamani tanja sida aikoina apaba matik chaba mihut khanbagi mahutta sel kharagi damak isagi bot yontokpa sina maram oiraga aikoi ngasi awafamda tabani asigumba aranba thabakta laichu khibana ngasidi mikal asi bot laiba yonbagi kaithel amaga pangkhak oire mikhalda isagi bot yontokbagi thabagasi toglasi ngasigi mirona wakal tadrabadi aikoigi laibagasi tunglam chatta khamthengna waragani ngasi Mayol na kudol tawriba short video film singasi bitieng tabiduna short film singasi na piriba pauza singasi loksin minasi haina mahang na pongdoki short video tara mapan na athoi ahian tana ki baduda dev thokchom na direction piba short film anoba langon gi lengaklo na ahanba luang na direction piba khanga nikona anisuba Christina na direction piba power of bot na ahum suba Rakesh Naurem na direction piba nom sagaitong na marisuba K. Gitchandrana direction piba, Sagtak Serol Amasung, Abo Ngangom na direction piba, Anoba Wakal na, mga suba position taki. Ako'y ginahasing asa, pun ako'y gyan taminar si wakal taminar si, ako'y hak asa, amuhan na yolaro si, amadi ako'y na hak adu yoluba na nga si, ako'y da kyang mangzage habdo adu na chingba topic kaya da nga si Manipur Yulik Mayol na sinjariba for film asida competition asida film drama pan thajin birai film drama pan asida jury teret famaga amadi se kogi aroi bagi function gi program hoina koi save guest da koi yamba koi oza arkenimai aduga koi gi guest of honor da koi yamba longjam ratan amadi Manipur Yulik Mayol gi president Koizam Suresna president na preside to birakanda second evening program se pangthok sabani